Mobile app ki mateng na jiribam da niyom kai na changlakpa mitop sing fagat pagi thabak chathari nomada mitop chani dagi chahum paw bagi changda lepta na changsilakli hairi Center da paliba BJP na luchingba laingak na divide and ruin policy sanaduna leire haina MPCC ki president Gaikhangam na maran sikre Hayengdagi hauduna chathagadoriba State Assembly ki Nongjumi famda Naga Framework Agreement ka mari lainana state laingak na laukiba warep amuk hana reform taunaba UCM na appeal tawrakli Laibagasi ki Finance Minister Oirambata Natana BJP ki luchingba Arun Jaitley ki aroiba mathau mangam ngasi nungthil New Delhi da laiba Nigam Board Gata pangthokre Amasung Manipur na cheng natana atopa PDS ki polam amata lauramdare Consumer Protection Bill pass tawkibadagi Manipur ki cheng ki kwata hengatle haina MP Dr. R.K. Ranjan na phongdorakli Mayam bukurumzari adomna yengbiribasi Impact News ni ay mumuka salamna hauzi pungza si fawagi maruiba pausing mayam tapizari Mobile app ki mateng lautuna online ki kuthangda mapalamda ki changlakpa mitop singki saktak chesing achum aran yengduna niyomlan na changlakpa mitop phagatpagi thabak jiriwamda lairiba foreigners police check post ta leptana chathari Impact News na jiriwam thongda hangliba check post ta police personnel singna Assam lomdagi changlakpa gari singda tongliba mioi sing kupna yengsinbagi thabak chathaba thengnarakhi Impact News ka akhanana check post atuki in charge oiriba sub Inspector Y. Locus Danga unaduna warishanabada Manipur Lengakna Lamdam Asida mitop changlakpa thingnaba laukhalakpa khongthangki sharuk ama oina Manipur gi boundary da lairiba police station singda akanba yathang pirakpagi matung ina jiriwam police na akanba checksin thorang kaya laukhatli Silchardagi Imphal tamna lakpa gari sing jiriwam gi thongdagi Lengang pokpi fawada tongan ba mafam ahum ningthina check tauri jiriwam fawraga thabak shunaba haiduna Manipur da atopa state singdagi nongmada passenger gari tongduna mitop chani dagi chahum phawa changsilakli makoising adugi marakta asaba document pairaga changlakpra haibadu police ki maikai dagi mobile app ki matengna khudakta check tauri nongmada yamdrabada che chang sudaba mioi manga dagi tadana fagatuna halankibagi thabak chathari haina phongdorakhi miyamnasu kanagumba mitop singna lamdam asida lo na changlakpa thengnarabadi khudakta manaknakpa police station da pau pipi haina Lakes Donna phongdorakhi Jadagi Imphal bukla chakado gari ai jide yaw pa passenger jing moina por iba document je valid oibra incomplete oibra che chang je saraga force to lakra duplicate sar mem lak bu jawi adu mem do khoina online through online app se download tawraga mobile gi khang dagi online check toga mi je amu akoina khidang dog leibo oigana ma je personally inquiry toga hanga khotlaga sumbra khopra yenga fadana verify toga movement tobani adu deidu da kaigumba mi je khoina verify tobuda yadabdo aduduna moije document je khoina asaba poragana khoina fazalaga maje chalhandaba khogi any illegal immigrants ku moigana moije pharaga khoina further verification gi dabakta khoi concerned police station da piraga Center da BJP na luchingba laingak asina sanariba policy asi divide and rule policy nate divide and ruin policy ni haina Manipur Pradesh Congress Committee ki President Gaikhangam na maral sikre wafam asinga si high school constituency ki manung channa laiba thangkapat mapal community hall da pangthokiba booth level Congress working gi noma oiba interaction program da phongdokibani ya school block congress committee na sinduna pangthokiba thauram aduda gaikhangam na makhata na hai englishing ani kun gani thoi da pangthokadoriba Manipur State Assembly election da congress na sit humphugi manung da yamdrabada sit nifuga manga mai pak na bagi pandam da booth level gi thakta interaction program asi pangthokpani grassroots da lairiba miyam da party gi mihusin na interaction tawduna party gi asoiba sing chumthokna ba amadi mapangal kankhatna ba thaurang asi paikhatpani haina phongdokhi loinana center da prime minister Narendra Modi na luchingba laingak asina Kashmir dagi article 370 amasung 35A loktoktuna state amabu union territory onthoktuna
kangkhong chaiba lamdam ama ohel haina lengak asida maral siki Masih kesakar sudah beri apa Manipur sekarang saya masih sakar punya terbang di Manipur mau kaya sih Kongres Parti hanya dia pokoknya hanya dia asyik sakar stable oleh apa lokal mesin segala itu kayak punya sekali Pasal sebab aku kan tahu dia apa yang aku sudah tahu dia ada tahu dia apa yang kamu nak lihat mana nak ada pasal Manipur pasal wah dia tuนี่นะใช่ก็เล่าเขาดีอีเรื่องเรื่องรู้ให้ไปสิต้องเศร้าเดี๋ยว Amaromda interaction program atu da saru kya khiba hanagi chief minister shu oiriba CLP gi leader Okram ibobina high state asida lairiba BJP na luchingba lenga asina center na state asida paikhatliba project sing maruoina railway project na chingba thabak sing asi ningthina monitor tawba mathautai center na tawbani haiduna yengduna lairabadi chahi manga changadaba thabakta matam hena changani haina phongdoki loinana lengak asina afaba tawraklabadi accept tawba tai adubu aranba tawraklabadi yaroi haina lengak asibu criticize tawbaki right lai haina su phongdoki sida Manipur dasu department gi officer singje ki ba hai bitare akhoi gi sarkar laine di hoji ki sarkar sina kari laibunu khangde yamna ki na hai ba sar hai ji hai do pri ganu ko sarkar si loi rabani ko manungda pura ho rabani loi rabani hai ba akhoi ja harau rim phare da Narendra Modi ji ki government ada BJP government lairamni na sida su BJP na luchingba sarkar lairamni na matam khradi moina Manipur praja singi afaba tawrak sunu haida bor pige kharayam na phan biro Manipur ki praja singi nuai han biro posai loina maman hongan biro haina akhoi lai from lai NSCN IM gi self style captain amana luchingba mioi anina LS David Anal kauba mishak ama hat na bahot naram lehaina maral sirak pakaloina na thawong adubo Anal furup ki miyam na yaning da phongdorakli Chandel da leiba Maha Area Chief Association ki office da paumi shinga unabada Analol Chief Association ki president oireba Lumdil Anal na thaudok asi tha asigi haukiba tang kungani thoi ki numidang da thokibani numit aduda David Anal bu NSCN IM ki self-style captain ni haijaba Wilson Lamkang amasung GPRN ki Ishak Lamkang na kapam khulgi changfam manakta furaga hatnaba honarambani Wilson amasung Ishak hairiba mioi ani asi pung nifugan nipan ge manungda Analol Chief Association ki kota changjaraktrabadi makhoi ani gi mathakta chap chaba thabak laukhatlagani haina phongdorakhi Quran ba natraga uktaba nupa gubna phubi base akhoi anan society da yamna lumna lowi masi akhoi kopi ba sungam ngamloi maramadina hairi nupa mari sing ase 48 hours ki manungda arka kota purakadabani karigomba hairi ba tariqa sida arka kota purakta batarabadi anan society sing na khonjen kaja sathagani khoi ki amathakta aran ba leitana ngahak lerga phubi ba ngahak lerga maran le hadin phubi bise akhoi sukam ngamdra handak India government amadi NSCN IM ki marakta waroishin ama purakna bagidamak lokhalakliba framework agreement ki khongthang taramna OE adubu agreement asina Manipur ki ngamkhaida singnarak pathoklabadi Manipur Muslim Welfare Organization na kaidonungda yaba ngamloi haina lup asigi achepa phirep thamlakli MMWO ki loisangda pangthokpa paumi singa unabada lup asigi general secretary Amin Mudin Moijing Mayumna agreement asigi interlocutor RN Rabibu Nagaland gi governor oina center laingakna hablakpagi thawong asi khunai asigi miyaina taraina lobam thokte mahakna makha taraduna agreement asigi waroishin purakna ba khongthang lokhatpada lamdam asigi stakeholder khudingmakna mapungfana saruk yahaningi Manipur miyam gi aningba apambagi mayokta amati ngamkhaida singnaraklabadi MMWO amasung Manipuri pangal miyamna lamdam asigi apunbagi shaktam ngakna ba khongpham chetna lepli haina phongdorakhi RN Rabina Nagaland gi governor oina India government na hapsilak pase pasi lamdam masiki miyam na yamna mikop na hom singlei pham thoi aduga miyam da achauba sapu mo pirak loi hangai leiti loina na India government amsung NSCN IM gi warosin purakna bhona bada stakeholder sing suni yaw pham thoi aduga naron da kari gumba India government na masi di warosin purakna bhona bata gadi
lamdam asigi miyamna siba amasung hingbagi di layi de lepaga khongpam se leple habse masi medagi manga thamjage Naga Framework Agreement ka mari lainana Manipur laingak na mamangda laukiba warep adu amuk hanna hayengdagi chathagadawriba assembly ki nongju mifamda reaffirm tawduna achetpa firep ama lauduna Manipur miyam ki chingnaba kokhallu haiba wafam UCM na thamlakli UCM na sinduna ngasi lamphel party laiva office ta pangthokiba paugi mifam amada UCM ki president Sunil Karam hai naga ki issue asi chatliba chahi asigi October tha fawgi manungda loishilagani haina Naga Framework Agreement asigi interlocutor oiriba RN Ravina fongdokiba laikhrabani issue asiga mari lainana UCM amasung CCSK na Naga Framework Agreement asigi chapchaba wafam khanghallu haiduna Manipur miyam gi mihut sinduna kayarak hanna memorandum pishinkiba laikre adubu ngasi fawba pakhum phangba laitri maramasina handaki nongjumi fam asida mamangi warep adu reaffirm tawduna opposition amasung ruling party anina amatta oina achetpa firep ama state asigi damak lepri haibadu utpiyu haiki Nagaland ki governor aduga interlocutor du oriba RN Ravina tang kun swaida prime minister ki office tagi October ki manungda loisinna bagi ingitnam ka pire haibagi wafam ka miyam da thamki porakad waroi sinase masida UCM na hangi framework agreement na sida yauri wafam ase Manipur miyam da laingak ta karim ta khangandana hektana loisilagani haiba wafam ase aikoi si yab suang amoy Manipur government orisunu India government orisunu karib Manipur ki territory natraga Manipur ki ethnic line da divide tarpa taragadi aikoi masi Manipur government amusu India government na Manipur gi sugumlaba pamdaba thodok thorpa matamda responsibility punamakse pudana buidamakta sab Manipur miyam ihul khangna Manipur government na assembly da warip lawiyu India government na 2001 da thokiba incident na do amukana tholo haiba taragadi Manipur miyam gi interest ngakna Hayengdagi hauduna fam gadawriba state assembly mifamda ruling amasung opposition ge minister MLA singna Standard Robert Higher Secondary School ge mahairoi nupi macha ama laikhitabagi matangda khanaduna mishi asige achumba puthok pinaba amadi CBI da sinanaba warep lobinaba JC na pukning chingsilakli loinana mishi asigi langla langjin puthoknaba hotnabada laingaki employee singsu khongjang sangsinbiu Karigumba Kongjangda Saruk Yadrabadi Laingaki Loishang Kudingmak Tingzilagani Hainasu Jackson Warol Thamlakli Uripok Sombor Tingelda Laiba Public Library Hall da Paumi Shinga Unabada JAC Asigi Co-Convener L Gyaneshwari na haikibada laikhidrabi mahairoi nupi macha asigi achumba puthoknaba hotnabada paliba laingak asina thamoi shengna thabak tawdre asengba langla langjin puthoknaba hotnabagi mahutta miyamgi ihau namsinnaba hotnare adubu misi asige achumba puthoktriba fawba hanba laitana khongjang sangsinkhigani loinana hayengdagi miyam amadi kaithel phambi shingna amuba west thetuna wakat mifam phambagi phambi nabasu appeal tawrakli Sigi maragtagi akoy ko convener Chanupa Pratap na ngasi chara helakpan numit masing khara yamsilage adu phawbada su karisu thopsabide aduna aikoy na changsil eba miyang lona changsil ba khungjang sida sum sarkar sina dasan na dar na lairagadi sarkar ki employee sing su JSC ki khungjang asida saruk yabiu karigumba employee sing sina saruk yarakta ba taragadi aikoy sarkar ki loisang sing su akoy JSC na miyang lona tingjin bagi khungjang ado changsil lagani haina media de akoy JSC ki maikai de thamjari Nakalamaramda Home Department na ngasi fawba mahairoi nupi macha asigi postmortem report karikidamak pitribano social media da mahaki laikhidabagi machanupi asi society tawduna sibani haina miyamna lana lamjingba gang khutpu ama lairabra haibagi chingnaba laire haina Standard Robert Higher Secondary School gi laikhidrabi mahairoi ge apokpa ningthaujam tomchauna thamlakli ngasi khuyathong da paumi shinga unabada tomchauna hai laikhidrabi machanupi gi postmortem July 13 ta aiba cherol ama Singjamai Police Station ge office in charge amadi Imphal West ki SP na pishinki adubu ngasi fawba report adu phangba laitri aduga social media da gang khutpu amana mahaki laikhidrabi machanupi asi society tawduna sibani haiba wafam ama lakliba asi kadaidagi fangba information no thodok asiga mari lainana Manipur laingakna special investigation team SIT ama semduna thiziliba asida miyoi kangbu asida matau karamna report asi fanglibano yumgi miyoi shingna fawba fangdana information asi miyamda fanghalliba asi chingnaningai oi haki
Nakalamaromda Laikidrabi Maheroi Asigi Langla Langjin Kangdok Naba JAC Amadi Manipur Miamna Kongjang Kaya Sangsin Bibaki Dama Mahak Amadi Mahaki Imung Manungi Maikaidagi Tagat Pasu Fongdoraki. August ki date 16 da singeme PSI samak chatuna postmortem report PBU haina ai bese thagatsai singeme jagi impan PS ta salu hajin impan PS ta sali impan SP ki jat ai passenger horen lao hayeng lao hore lao hayeng lao habaduna ngarang nan phabu da ngasi phabu da phangba leitri aduga hauji media da asugumba report ki wafum mayam ma sengtorok pa leiri masina karaji ki phangbono masi thawai hakjang yauna nuaite apok mo pa ngonde pije badu social media da kramai tona phangbono habado ai tasengna pende khangju khangningi masigi morumda sobo gen khutpu ma leirabra habase state government dai hangjaningi aduguma gen khutpu ma leiramba taragadi madu state government na athu matanda phadok piduna matik chabadan DPB haijaningi leigijabagi mingda kanagumba kharna politics oina tobagi mong or paisa tanbagi mong Pasha Sabagi Mong, Kari Gumba Kra, Mayam Sumpanga Batai, evidence later when you put up with Jade. Standard Robert Higher Secondary School ki Mahiroi Nupi Machama Laikidabagi Achumba Langla Langjin Puto Amadi Fazin Kiva JAC ki Mihut Singh Thado Uhaiduna JAC Asiki Midyeng Makada Changsilakpa Kutang Chara Henbagi Kongjang Bus Saugatladuna Ngasi Thangmaibangi Khoirom Laikaida Kongjang Changsin Kre Ngasigi Kutang Chara Henbagi Kongjang Aduda Kangjabi Lairak Maisnam Laikai Khoirom Laikai Chongkham Laikai Soram Laikai Amadi Lalambung ki Maira Pai Singna Saruk Yaki Miam na Changsil liba Kongjang Marakta Sarkar na ayat pa pibigano CBI gi interrogation bu Honorable Chief Minister no oibigado ribra Baby Sana gi misi gi thigat pagi che chang tebanda loina laire yengulaw haibi khibdo August 10 margi phabada government Chief Minister Haina Habiki, baby Sanami Shigi Matanga, Tau Haba Kudimak, Tau get Irang, Tobigano Haikiba, wa Kaya the Pajakraba Wahino, no Ambagadi Kramani, Makakari, Sutaki, Nasi, August Kumanga, Were, Praja, Iquina Pamzaba, Sibia, and Tijinba, Hon Biro, Natravadi, Aquai Praja, Miamna, Akanbu Kongjang Kaya, Matang Matang, Jangshin, none of us him Saduna Laser. Thasi Kunkataru Amadi Kunkatareta Pamgadariba Manipur Legislative Assembly Mifamda Matam Sangnadagi Tanduna Laklaba JAC Amtuk Amadi Amjiogi Charter of Demand Kungani Toy Putok Pituna Demand Sing Asi Fanghan Biu Haina JAC Asigi Maikaitagi Ruling Amadi Opposition Anima Kipukning Singsilakli Mifamasida Karigumba JAC na Taliba Demand Sing Asi Putoktuna Waroshin Puraknaba Kanadaba Toklabadi Thasigi Kuntrada JAC Asigi Special General Body Mifam Pangtoktuna Makhatana JAC Asina Sangsin Gadaba Akanba Kongjang Singh Changsilagani Haina JAC Asigi Secretary General L. Bikena Fongdorakli Babu Parada Laiba JAC Asigi Loishang da Pangtokpa Paumi Shinga Unaba Amada Bikena Hai JAC na Taliba Demand Sing Asigi Matangda Laingaki Department Chamaga Subna Mangagi Mihuching Yauba Mifamama Thasigi Tarada Pangtoki Mifamaduda JAC ki Charter of Demand Kungan Nithoi ki Manungda Maruoiba Demand Taragan Nithoi Pinaba Laingakta Taksin Bahaiba Warep Loki Englishing ani Taragan Nipan ki October Taragan Nipanda Chief Minister ga JAC ki Mihut Singa Mangarak Suba Round ki Wari Sanabada PAC Englishing ani Taraga Taruki January Tang Amadagi Pigani Haina Chief Minister na Thazaba Pirabasu ngasi fawwa thabakta onthokta lakli Employee Shingi DADR Yengnarubada Central Employee Amadi State Employee ki Marakta Chada Kunga Mari ki Changda Khetnaba Leire Haki Maramasina Maram Chana Amadi Fangpam Thokpa Hakni Khanna JAC na Taliba Demand Sing Asi Ruling Amadi Opposition Haiva Kaidana Assembly ki floor da Putoktuna Waroshin Puraknaba Hotnaviu Haina Mahakna Makhatana Fongdora Demand Tawdana Lava Charter of Demand Point Kungani Thoise Sida Maram Chaba Singse Hayengi Assembly Session da Maram Chaba na Sini Maram Chada Bil Sini Haba Mayexingna Laibak Miam Khangna Khanabiu Khoina Apin Tawjaba Sida Manipur government na Kaigumba Tabida dana August ki Tangkuntrada Khoina Pangthokani na Tawjari Exception General Body Meeting Sida Karigumba Khoina Huji Independent Civil Strike ki launch Khoina Sidi Tawnabagi Khoi Exception General Body Meeting ma Khoina Phamjina ba Khoi Jemhon na Sinjari Haiba Jemhon na Sinjari ba Mifamjida Kaigumba Strike na Kaigumba Makhatana Resume Independent Civil Strike si Kaigumba Tawragadi Praja Section Khudimakta Khoi Strike na Barum Oiraga Khudong Chadaba Mayama Tholakpado Khoi JSOP M2 MJO na nate Hojilai Balangakshina approach of Jerry Bokin Apin to Jerry Singse Matam Sana Sana Haiba problem Singsi Sop to Biramagadi Masi Toi the Bani
Mitei khunai kansi hairabadi mitei gi chatnabi lining laishon yokhatpa mathau tai haina CAF and PD Minister Karam Samna phongdokre wafamasi amai piba apulup apal kanglaipaki thaupu gadaba amadi luploi sing wasak lobagi thauramda minister na phongdokhibani haying khongbal upong Yumfam lining thau sanamahi shanglen da pangthokiba thauram aduda minister na makatara duna hai lamdam asida lairiba naharol sing imaibel sing amati tongan ba lob singi marakta tokhai tabagi wakhalon thadoktuna amatta oina punsilaba matamda chawkhatpa tangdu laitaba lamdam ama oiba ngamgani haiki mahakna makatana haurakliba naharol singda Manipur gi yel haungai dagi lairaklaba chatnabi lining lichet ki matangda kupna khanghanduna lamdam asigi fazaba masak ngaktuna thamba mathautai adubu ishagi chatnabi nat lining lichet yokhatnaba hotnabada atopa furup ki lining lichet amadi nat kaidaunungda chairoidabani makoibu hanthana khalloidabani hainasu minister na makatana phongdokhi aikoina satsariba aikoina pamjariba inat se satpaga loinana ariba maitei gi sanalon sat mayam singse haura iba isha isu singda phajana khangan na bagidamta akoi dharma gi shobha kya phamba darkar lei matamduda kanauma dharma amatabu hulaluba tawdaba chawba conference aikoi gi identity se sina nga kadori ni aikoi kana no se malem da sak ta kadori se akoi sina ta kadori ne se hena tungi hauraiban harol sing sida khangan na bagidamta chawba thoram kya akoi sin ba darkar lei itihas kya choiba khongchat se akoina khangaba matungda madu chumthokpa ngammakadandane ba civilization chawkhatpa lakadoisi haugraba itihas du tainabagi mathau taate anouba itihas ama semna nabagi damuta kari daita lomina gadagi na ngasi halamal chingna tawbirise sidagi hena Chief Minister gi Haksel gi tengbang gi card paiba yaraba mipum khuding magna card asibu sungsoi soidana paibiu haina Health Minister L Jentakumar na pauzelakli ngasi kai samthong NPP Development Committee na sinduna pisumthong ningombam leira community hall da pangthokiba mega free medical camp hodokpa gi thoramda minister na wafam asi phongdokhibani tongan ba Dr Kunlom na saruk yaduna pangthokiba camp adugi manungchana CMIST card singsu yenthoki जगह जगह मेंबर्स ने तौगदब काउंसिल तौगदब कई कम मोन काउबदी नगर सोबदी तब गमहदब यावरगसु सेमस्टी कार्ड इंडिविजुअल बेनिफिट फंगदब लाइबी पंखे मनुंग लेब कांगबुसिंग फंगदब मकली हेल्थ बेनिफिट होइबनिना अखोइना सरकार ना डिपार्टमेंट आइसाना ओनब चीफ मिनिस्टर अखोइन पामजबद यारगे मिपुम गुनमक लेरिब मयाम सिंगसे मसी लोइनमक राजनीति की खेनब अदुई खेनब लोइने कौतोकपिरगा सेमस्टी कार्ड से मसे इट इज योर राइट नंगी राइट ने नंग फमम थोकनी अदन मदु लोबु थोकपिरो अदना मदुगी अपील लमा आई मयाम खुथांग मदु तौजग Saksam Manipur Pran Sport Association for the Visually Impaired Manipur Amadi Handicap Development Foundation Manipur na punna sinduna numit tarani chupna chathagadaba fortnight eye donation campaign hodokre campaign adu takel da laiba government blind school da inner Manipur parliamentary constituency ki MP Dr R.K. Ranjan hodokhibani Kem hodokpa aduda Manipur gi nungti gi phongba pauche lamjingba times ki paumi sinam pinki shu organ donate tauragani haina khuriek pinakhi Thauramaduda Saruk Yakiba Caesar Hospital and Research Institute ki Managing Director Dr. Palin na haikibada Manipur da hakchang ki organ singi awatpa leirabasu haujikti mipainingai oidre Chennai da best tauba Mohan Foundation na organ sing araiba mawong da pinabagi thaurang leire hiramasigi matang da Mohan Foundation ga lamdam asiga su MOU khudyek pinakiba laikrabanina organ sing araiba mawong da phangba ngamlagani haiki All Manipur Newspaper Sales and Distributors Association gi Kuntraga Nipalak Suba Foundation Day gi thauram ngasi Manipur Press Club ta pangthokre loinana pauche phong daba matamda pauche yenthokliba hawker sing laktabadagi ni haina lana sandok piba tawbiganu haina association asigi General Secretary L Surjit na phongdorakli amadi thauram aduda Health Minister L Jentakumar na saruk yakhidabada association asigi maikai dagi nungaitaba phongdorakli thauram aduga mari lainana L Surjit na
makha tana phongdorakibada khunai asida thabak phangdabagi awaba kaya mayoknariba asida ishana ishabu thabak pijanaba amadi work culture ama semgatnabagi pandamda foundation day ki thauram asi pangthokpani thauram aduda chief minister ki haksel ki tengbang CMHT card kaya su association asige member singda yenthoki loinana Simphom Duna Haina Mingthon by Association Asige member as Ragumani na iba Lairik Amasu Fonki, Loinana Association Asige member Oiramba Laikhidaba Singi Mafamda Laishu Katuna Ikai Kumnaba Utki. Yoksung Manungsi, Suti Numit, Hunidam Taraga, Nini Matenzalaga, Madom the Lagnava, Ekoju cover phone with the Kosho Laksagani, Eko service so then Topsagani, Adu Kanagumba. Print media credit say super cover phone hire phone visina kamina to no do I effects bodies in Sumadu Jinxalani. A quick machine mark the Karamana cover Karamana le pivase, a quick machine mark the understanding in a Dabama, he hit to air. Masuma talk to Nava. Masima Zusin view, a quick hawkers in Alisan, she not say Kuntrani Pan Ramapan, service talks than a Laxabase, but a quick the Tanaramdana, a quick Makoiva, dedicated hawker Tamdana, Natraga Kanaguma Sangum, Bakaratasu, Makoi cover poem, the Nagata Madugi, Yarga di Madu Atumatam Delepiu. Thobal District Excise na lupa lakh mangarom ki senfam oiketaba yungo amasung yungang sing mai thaduna manghan kre yungang amasung Veer Singh adu Thobal Mini Secretariat ta laiba Deputy Superintendent of Excise Office mamangda mai thaduna manghan kibani mai thaduna manghan kiba yu amadi Veer Singh adu Thobal Police Station amasung Hairok Police Station ge kangbu na faraga Thobal Excise ta sinarakibani hairi. Matters and issue of Manipur State Legal Services Authority and District Legal Services Authorities haiba asida nongmagi oiba interaction cum discussion program amanga si Chingmairong da laiba Hotel Classic Grande da pangthokre Manipur State Legal Services Authority na sinduna pangthokiba interaction cum discussion program atuda Supreme Court of India gi Judge Abe Manohar Saprena Legal Services Institution singna thengnariba khudongcha daba kaya gi matangda wangangki. Lakliba August Kungatareta All Manipur Students Union MSU na sinduna pangthoka dauriba Yankhaiga Mari Shuba Chatlang Khongchat ki Thauram asida Manipur da lairiba Kanglup Khudingmak na saruk yabiu haina Loop asigi President Peter Laishram na pauzet pirakli hiram asigi matang da ngasi DM College campus manung da laiba Loop asigi office da pangthokiba paumi shinga unaba amada Peter na makhata na hai English singa maga Chamapan humpuga mangagi August kunga tareta matam aduda thokiba khusemgi chak tangba adugi mayokta matam adugi lengaki mathakta changsingiwa khongjang aduda athaubi marina iramdam asigidamak thawai katki matam adudagi hauna chahi khudingi MSU na sinduna August kunga taret asi athaubi shingbu ikai khumnaba uttuna ningsing thauram asi pangthoktuna lakli haiki Chalang Khongchat 54 Hunger Marches Day haiba si nising palan tawjagadori asigumlaba numit asida lamdam asida khundaminariba furuk kangluk khudimakna yaubinaba lolukna ningsingjari loina haiba asigumlaba thoram asida support pibiduna angamba mateng pangbiduna observation asibu mateng pangbiu haina media thongda haijari amasung asigumlaba ningsing thoram numit asida lamdam asida harau kumaina chingba tawbidanaba media thongdasu haijari Handak pham kiba Manipur lenga ki cabinet mifamna added college maribu full fledged oina laukibaki manungda More College yaurakpada all community development organization More na nungaiba phongdorakpaga loinana lengakta tawbimal khangba utlakli Chandel district ki Palel police station ke manung chanba Aimol khulda nupa ama chingnaningai oiba mawongda siraga leiramle leihidraba nupa adudi Churchanpur district ki manung channa leiba Munhoi village tagi Lanming Thang Wi-Fi Chahi Kungamari Apokpa Gaukhong Thang Kawi Thodok asigi matangda Impact News na phangba pauta ngasi nungthil pung 2:30 taba matamda asiba hakchang adu khunja singna thengnarakibani hairi asiba hakchang leire haibagi pau phangbadagi Palel Police amadi Manipur Forensic Science ki team mafam aduda laktuna yengsilaba matung asiba hakchang adu lokhatuna mokta thamkhre thodok asigi matangda Palel Police na case ama lokhatuna thijinba hokre hairi
Matang swaisida break ama lawjage break ki matungda hanagi finance minister oiramba Arun Jaitley gi aroiba mathau mangam ngasi nungthil New Delhi da pangthokibagi pau amadi Manipur amasung malem gi tongan tongan ba I pau sing puduna lakchege impact news po mideng ta duna lebiyo mayam bo amuka na taram okchari bulletin asigi makhata ba pau miyam da pizari Laibaga sige hana finance minister oirambata natana BJP gi makok thongba luchingba amasu oiramba Arun Jaitley gi aroiba mathau mangam ngasi nungthil pung ahum makhai taba matamda New Delhi gi nigam vote gata pangthokre saknairaba politician asigi hakchang ngasi ayu BJP headquarters ta puraktuna laibak miyamna luchingba asigi maphamda aroiba ikai khumnaba utki tungda BJP headquarters tagi saknairaba politician asigi aroiba mathau mangam pangthoknabagi damak Yamuna Turel Torbal da laiba nigam vote gata puraki panbayai Laibak asigi hana finance minister oiramba Arun Jaitley masagi anaba amana maram oiraga ngarang numit yungba matung pung taraga nithoi ga minute taret chatpa matamda New Delhi gi AIMS hospital da laikhidabani masagi chahi humpuga taruk shuraba saknairaba politician asi haukiba August mapanda hospital asida admit tawraklaba matung senior doctor kayana treatment chathaduna lakibani saknairaba politician asina laikhidabada Laibak asigi president Ramnath Kovind vice president Venkaiah Naidu Union Home Minister amadi BJP ki President oiriba Amit Shah Union Finance Minister Rajnath Singha yauna UPA ki President Sonia Gandhi Congress leader Rahul Gandhi amadi masaknairaba politician kayana aroiba ikai khumnaba utki Jiribam district ki Divongda Laiba BJP Mandal Office da Laibak asigi Finance Minister oiramba Arun Jaitley na laikhidabada awaba phongdokpaga loinana laikhidrabagi mafamda laikatuna ikai khumnaba utkre BJP Mandal Jiribam na sinduna pangthokiba thauram aduda Mandal gi luchingba amadi thaumi singna minute ani tumina leptuna awaba phongdokhi Taraga Tare Suba Lok Sabha ki ahan ba famkiba session da Consumers Protection Bill ama pass tawkibana Manipur ki chengi kota hengat lehaina Inner Manipur Parliamentary Constituency ki MP Dr. R.K. Ranjana phongdokre wafama singasi lamyan ba sanglen da pangthokiba Consumers Club Manipur ki kungan nipan rak suba mapokumon thoramda phongdokibani thoramatu da MP Dr. R.K. Ranjana makhata na phongdokibada India ki atopa state singna PDS ke potlam kaya lauraga Manipur di cheng na atopa PDS ki potlam amata lauramdre haina nungaitaba phongdokhi loinana state asida cheng yauna PDS ki potlam sing ningthina phangdriba asigi matangda Prime Minister Narendra Modi ki mobile app ta complaint tawbiu amati consumer ama oibagi data mapungphana pangthokpiu haina appeal tawkhi consumer amagi right si karino habisi akhoi khangdaba yadabani habisima ai thamjaningi akhoi haibang amagi guts to thongna do akhoi leiba tai masigi damakta ne consumer club manipur na chahi kunipan sangna miyam khudimukta consumer gi right se kadai bhau lege na akhoi da masigi awareness sama piri basa akhoi bu khangali basa masi thabak tai akhoi onthokmina si sima sarkar na piri scheme sida akhoi da minamaga pirak pasing do madudi khudak ta dum haibada hujiki prime minister sidi madugi damakta leibane bharat ki tongan state sing da kari polam singrabage adu singhouda ba item do karam leibak no karam state no do adusu full sand pirage adu yengaga karigi singdrino kaido wai singdrino isina praja miyam na madumadi haibiro aduga loinana karigumba aingonda yathang pibining ba leraga so dum pibiro aduga ina praja gi tawungam singdudi ai tawnana ba hona jage haukiba chahi tara ro mathau tawdana leiraklaba lilong atau khonggi cross regulator dam Thawbal gi Jila Parishad ki Adyaksha oibata natana Lilong Jila Parishad ki member Hasiba Begum na hotnaduna semjil laba matung mathau tawhanduna ngasidagi lokol manga taruk ki lawpari lising manga da ising pihankhre haiba lokol sing asi phau haura roi haina lawmi singna mipai naramba adu ko hankhre loinana ngasi Adyaksha masayauna mafam aduda yengsin khongsat amasu chatki
Thobal District ki Yairipokta laiba club mapana punsilaga samba Joint Committee on People's Welfare Yairipok JCPWY na ngasi Yairipok Bazar ki Yairipok thong fire tender sizinaduna sengdokre thong asi matam kayagi mamangdagi sitok sendoktabana maram oiraga ising chumthakhinaba hapa thonggi makhunsing funjilakpana maram oiraga nonggi isingna tungsinduna Laibana maram oiraga chathok chasinda khudong chadaba kaya mayok naramba maram oiraga committee asina fire service tender Yairipok ka khusamnaduna ngasi thong shengbagi thauram adu chathakibani Book Club Imphal na tha ahum khudingi fongadaba hiden da chumthang haiba magazine amangasi fongkre magazine fongbagi thauram adu Bisnupur district ke maibam lotpa chingda laiba Imphal Peace Museum da pangthokibani ngasi pangthokiba magazine fongbagi thauram adu ka mari lainana magazine asigi chief editor oibeta natana Book Club Imphal ki founder su oiriba Puja Elangbamna magazine asi lamdam asigi writer kaya ki khomjilaga ibani haina fongdoki Horaiba akoi future of the society se learning haibase yam nungaiba pot amani aduga learning haibase mi myam participate tawgadamni angang myam participate tawgadamni aduga learning through reading books and through music through different medium aina promote tawjabani aduga hiden de chumthang haibase hiden haibana akoi gi port oiba akoi safe harbor oiba aduga chumthang haisina akoi gi rainbow akoi different ideas diverse thoughts diverse stories myam se putok chadingba akoi different akoi chingtam gi wari akoi gi Puyagi wari akoigi Puga wari akoi myam se thaina ahan myam na wari liram myam se akoi punchalaga akoi wari akoigi anoba wari su phongdok ningbagi angang myam da moina contribute tawjaraga semdokhibani Lin namasung laichon haina mingthonba Dr. Nomaitem Pramodini na iba wari lairik ama phongkre Vijay Mayek amasung Bengali Mayek ta iba lairik adu Library and Information Center Kakching na sinduna Kakching district ke Paushu Pat Laikai da Laiba Library asigi hall da pangthokpa thauram amada phongkibani Lamai chamaga humfuga taru panba wari lairik asida tongan ba wari macha mapan yauri hairi Imakol gi chahi taruk shuba literary meet 2019 pangthokpaga loinana saireng thiba changdamnaba ki thauram pangthokre thauram adu Imakol na sinduna ya school police land Imphal da laiba MDU hall da pangthokibani saireng thiba changdamnaba ki thauram adu da chahi taraga manga dagina kuntra fawu ki manung da laiba naha kuntra ga humdoina masa na ijaba saireng sing pathokhi Rotary Club of Imphal na sinduna Jawaharlal Nehru Institute of Medical Sciences JNIMS ki akoibada u panbi chara sing thakre u thabagi thauram adu Safe Mother Art haiba timda JNIMS ki staff singa saruk yaduna pangthokibani koi pithribi seida ahing asagi marumda khongai ba mayam sing asi khadoi su check tobang amna ba koina Safe Mother Art haiba theme asi da koina pangthok sabani ngasi chorakna koina makam tongan ba koigi u makhal koina chahum henna koigi triplanation ngasi da koi thare amadi makha tana koi satha jagini ngasi akoi JNIMS ki damakta di yam laiba khoba numini akoi gi sitpa nan ba mathang Imphal East Police na su tawbi khre hojik RC Imphal na akoi ngasi se u pambi phaja ba mayam ama ngasi akoi gi ai ngasagi phibam kanana ba amasung JNIMS asibo koina clean JNIMS green JNIMS ama onthokna ba pandamda honajabani aduga akoi policing da su mateng nijagre thariba u singse moina yengchan bi bai sing chai bi ba akoina su chalaga yengchan ba adu ngasi gi u sing si hingan ba se u thaba do akoi pandamni adubo u hingdragadi u thaba gi pandam leite aduna thariba u sing si su hingana ba gi akoi kan honajagi haiba sa thamjari Manipur Infrastructure Development Agency Media gi Vice Chairman oibeta natana Wangoi gi MLA shu oiriba oinam lukoina luchingduna ngasi CIC Wangoi gi akoibeta u chara kaya thakre malem gi oina kaitharakliba mahausa gi khal asibu kharada oirabasu kanba ngamna bagi pandamda u chara sing adu thakibani loinana Wangoi constituency ki tongan ba mafam sing dasu u thabagi thabak asi chathakigani hairi mafam khudingmakta jaga khudingmakta koi u pambi sing si thajan bidana chauraga ekhoida masina kanaba akhoida ngasi thengneriba awaba mayam singche makhata na sigumba problem sing si thengnadana ba koi khudingmaki wakhanda koi u thabiriba singchi thare haiga tokpa khatana tana kamaina hon chige
ꯀꯔꯝꯍꯥꯏꯅ ꯃꯣꯏꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯁꯤꯒꯦ ꯀꯔꯝꯍꯥꯏꯅ ꯊꯨꯅ ꯃꯣꯏꯁꯤ ꯆꯥꯎꯍꯟꯁꯤꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯑꯣꯐꯤꯁ ꯀꯥꯕꯤꯔꯒꯁꯨ ꯑꯦꯝ ꯑꯣ ꯏꯟꯆꯥꯔꯖꯅ ꯑꯣꯔ ꯂꯩꯕꯤꯔꯤꯕ ꯁ꯭ꯇꯥꯐ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯅ ꯊꯥꯔꯝꯃꯤꯕ ꯎꯁꯤꯡ ꯑꯁꯦ ꯉꯥꯏꯍꯥꯛꯇꯪ ꯍꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯁꯦ ꯄꯨꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯝꯕꯤꯁꯤꯗ ꯂꯦꯞꯇꯅ ꯆꯪꯁꯜꯂꯕꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯍꯧꯁꯥꯒꯤ ꯈꯟ ꯀꯥꯏꯔꯛꯇꯅ ꯄ꯭ꯔꯀꯤꯇꯤꯒꯤ ꯈꯟ ꯀꯥꯏꯔꯛꯇꯅ ꯃꯤꯑꯣꯏꯕꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯦ Thawbal District ki Khangabokta the unexpected dedication to XYZ haiva mingthonda Manipur gi Governor Dr. Nazma Heptullah Chief Minister Nongthobam Viren Yauna Lengak Pairiba Singh Phamnaiba Singh amasung maming leiraba Sanarui Singhi Mingda Uchara Kaya Thakre Uchara Singh adu Voluntary Network for Green Art na Sinduna Khangabok Khul gi akoibada thakipani Voluntary Network asina Makhatana Khul asigi akoibada u Panbishing Tabagi Tabak Chathakigani Hari. Illicit cultivation of poppy plant haiba thimda Litan Police Station na Sinduna consultative meeting among asi Police Station asida pangthokre mifamaduda Urkhul District Police ki SP Ningshan Warngam Urkhul ki Additional SP Rocky Thalu amadi Litan Police ki Oshi Stele Kaishingna poppy panbishing asidagi sunglakpa opium na mioibaki hakchangda sokhalakpa kayagi matangda wangangki. Universal Caring Mission na Sinduna Bisnupur Bazarda Laiba Open Center Home da Strengthening of the Girls World Haiva Thauram ama pangthokre Ministry of Women and Child Development Government of India ge sponsor Makhada pangthokiba thauram aduda District Child Protection Bisnupur gi officer and Nandashyamna asigumba home sing asida lairiba angangsing asibu manaba mityengda yengduna nungshina loina binaba appeal tawki. Malaysia da pangthokadawriba Asia Youth International Model United National Conference ta saruk yanabagidamak Manipur dagi Daina Moirang Them khalakle Thawbal District ki Khangabok Maisnam Laikai dagi Daina Moirang Them haujikna Imphal East ki Kurai Ahonggai Leirakta Laibi asi hauzik Punjab ki Des Bhagat University da BA LLB 9 semester tamlibini mahakna conference asida the involvement of child soldier in Manipur haiba asida wangangani hairi. Bosem CBSE amadi Kosem na lauba chahi asigi class 10 amadi 12 ki examination da ma wangna phanglakraba Imphal Municipal Corporation Ward number 19 ki Mahiroi Singda Nipalak Shuba Councillor Meritorious Award Kusinakre Thauram asi Ward asigi Cooperator Lukamani amadi ex-cooperator Y Latikantana punna kusanaduna Wangkai Puja Lampak Community Hall da pangthokibani ngasigi thauram aduda ward asigi manung chanbadagi mak wangna phanglakraba Mahiroi Nifuromda Khudol pot piduna ikai khomnaba utki. Hauzik sanabagi pau Din Dayal Sports Yojana gi Makhada Mahiroi Singda Flatly Scholarship Scheme gi Makhada Mahai Tambada Sel gi Mateng Pinabagi dama Written Quiz Competition ama pangthokre quiz sangdamnabagi thauram asi Department of Post Manipur Division Sinduna Tampasana Higher Secondary School da pangthokibani thauram aduda saruk yakiba Department of Post Manipur Division gi Superintendent of Post Office KSS Ibomchana Postal Singda Sizinariba Flatly Product Sing asibu yokhatnaba gi wakhalonda quiz competition asi pangthokpani Sangdamnaba aduda saruk yakiba Mahiroi Sing asigi manungdagi punna Mahiroi nifu khangatlaga chahi amada lupali sing taruk ki scholarship panghangani haina mahakna phongdoki Manipur da ahumrak subo oina pangthokliba quiz sangdamnaba aduda class 6 tagi 9 fawada tamliba Mahiroi chama ko humfuga humdoina saruk yaki Scheme si angang amada akhwena sahi amada lupa lesing taruk Department of Post ki site ki pijabani yauri bangang chingsi school kutingmak te school ayamba school Manipur gi ayamba school lagi akhwena newspaper da kaida publish tawraga makoi competition si yaw balak bani aseng badi masi akhoi gi
डिपार्टमेंट ऑफ पोस्ट की फिलाटेली प्रोडक्ट से प्रमोट तौनबगीदमक्तदा दीनदयाल फर्स्ट योजना है स्कीम से मागी ममिंग दीनदयाल पंडित दीनदयाल की ममिंग लौरगा है स्कॉलरशिप स्कीम से डिपार्टमेंट ऑफ पोस्ट पीबन इंडोनेशिया की विटान पांगथोकपा एशियन आयरनमैन 70.3 माइल चैंपियनशिप सरुक याखिबा मणिपुर दगी लाइखुराम बिटेन चाही कुनगमंगादगी कुनगमापन फावगी कांगलोपता गोल्ड मेडल लौख्रे बिटेन मखाताना चाही असिगी नवंबर कुनगनिपानदगी न्यूजीलैंड पांगथोकदौरिबा वर्ल्ड आयरनमैन चैंपियनशिप की क्वालिफाई शु ओइरे हाइरी NYVA Team B Nauremna Taraga Nipan Suba Mini Voice State Level Volleyball Tournament ki winner oiba ngamkhre Kumal Lampa Sports Complex ki indoor stadium da ngasi nungtil sanakiba tournament asigi final match aduda NYVA Team B Nauremna TRYVC Ukulbu point Kungataru Kungamari Kungataret Kungamanga Amadi Kungamanga Kunda Maithiba Piram laga winner oiba ngamki Chathakiba volleyball tournament asigi best player ki manana NYVA Team B Naurem ki sanaroi ke apabi best discipline player ki manana TRYVC Ukhul ki sanaroi Sower Tanjing best keeper ki manana TRYVC Ukhul ki sanaroi Fanglen na taki tournament asigi winner oikraba team da lupa lishing manga aduga runners up takiba team da na sel ki mana lupa lishing ahum Silli langliba singna pikibaga loinana laikhidraba as Brazavidu ki imung manungna chatharakliba volleyball tournament asida makok mathang takraba sanaroi amadi team singda t-shirt tracksuit amadi carry bag sing khudol tamki All Manipur Volleyball Association ki meeting makhada chatharakliba volleyball tournament asida Manipur ki tongan ba mafam singdagi lakpa team taraga nipana group mari thokna khaidoktuna leg match singda lamba tawnaki Manga suba Waikom Gambini Leima Memorial ki chahi Yankai Amadi chahi Humpugani Thoi Mathaki Oiba Likam Knockout Kang Tournament Wangoi Kendra Kangkut Mai Pakre Jotin Waikom ki Sentang Makada LAK Thangmai Van Sinduna Tha Siki Taraga Taruk Tegi Thangmai Banda Leiba Laijing Ningthogi Shanglenda Pangthokpa Haukiba Kang Tournament Asigi Ngasi Sanakiba Tare Suba League Match da Wangoi Kendra Kangkut na Singzamai Kendra A Kangkutpu Panjil Taraga Taruk Taraga Mathoida Maithiba Piki Jotin Waikomna Mahaki Apokpi ki Mingda Kachariba Kang Tournament Asida Manipur ki tongan ba Kendra Singdagi Lakpa Kangkut Taraga Humdoina League Match Singda Akanba Lamba Thengnari Chatharakliba Kang Tournament Asigi Hayeng Sanagadaba Nipan Suba League da Group B Team Ama Oiriba Nambol Kendra Kangkut Amasung Thangmaibal Kendra Team A Kangkut Anina Lamba Taunaragani Ahum Super President Cup Under 14 Boys Hockey Championship da ISWC Langthawal na champion oikibaga loinana Under 17 Girls ki champion na The Idol Club Tera Kaithel na oibang amkre ngasi Kumal Lampak Sports Complex ki Astro Trophy da sanakiba hockey tournament asigi Under 17 Girls ki final da The Idol Club Tera Kaithel na YCCIC Kontha Ahalupu Panjil Taruk ahum da Maithiba Piram laga championship asigi champion oibang amki hockey championship asigi ngasi sanakiba Under 14 Boys ki final dana ISWC Langthawal na YCCIC Kontha Ahalupu Panjil ahum amada Maithiba piba ngamkibaga loinana championship asigi champion oiki Chatharakliba Hockey Championship asigi ngasi loisinbagi achamba thauram aduda MOA ki General Secretary Sunil Elangbam Manipur Hockey ki Lifetime President Olympian KSS Thoiba amadi Association asigi President Basudev Singhana tournament asida makok mathang takraba sanaroi sing amadi team singda mana mathum kaya khudol tamki Manipur Hockey ki mityeng makhada chatharakiba hockey tournament asida Under 14 Boys ki team taret amadi Under 17 Girls ki team marina saruk yaki Moirangthem Ibobi Memorial First Division Football League ki ngasi sanakiba league match ani draw chatkre Imphal East District Football Association ki mityeng makhada Kuraida Leiba Northeastern Sporting Union ke sanabungda chatharakliba football league asigi ngasi sanakiba mapan suba league da CSC
Chanung amadi PRYA Kundrakpam Panjil ani chanatuna match asi draw chaki chathalakriba football league asigi ngasi sanakiba tarasuba league match tana USA Kurai amadi Angtha FC na Panjil ahum chanatuna match asisu draw chaki Imphal East District ke manung chanalaiba football team tarana league tournament asida sarugyari hayeng chatharakriba football league asigi taramathoi amadi taraga nithoi shuba match sing sanaragani Wusu Association of Manipur gi marakta ani thokpagi chamamnaba lairamba adu thupjinkhre hiramasigi matangda ngarang International Peace and Social Advancement IPSA gi office da Paumi Shinga unabada nakal ani gi oina yanaba ama purakpadagi Waroshin adu purakivani hari Paumi Shinga unaba aduda Joy Kumar Konthau jamna makhatana hai event singi kosna sanaroi sing asibu meeting amatada yengbiduna lamdam asigi sanaroi sing yokhatna ba hotna biu haiki Arabada bulletin asigi headlines amona miyam da thamjage Mobile app ke mateng na jiri bamda niyom kai na changlakpa mitop sing fagat bagi thabak chathari nongmada mitop chani dagi chahum pawbagi changda leptana changsilaki hairi Center da paliba BJP na luchingba laingak na divide and ruin policy sanaduna leire haina MP Shishi ki president Gaikhangam na marang sikre Hayengdagi hauduna chathagadoriba State Assembly gi nongju mifamda Naga Framework Agreement ka mari lainana state laingang na lawkiba warep amuk hanna reaffirm tawbiu haina UCM na appeal tawraki Laibaga sigi Finance Minister oirambata natana BJP gi luchingba Arun Jaitley gi aroiba mathau mangam ngasi nungtil New Delhi da laiba nigam board ka ta pangthokre Amasung Manipur na cheng natana atopa PDS ki polam amata lauram tere Consumer Protection Bill pass tawkibadagi Manipur ki cheng ki kota handgat le haina MP Dr. R.K. Ranjana pungtoragli